मणिपुरी वारी पांबी सेनेना ताबीरिबा पुम्नमक्पु अमुक हन्ना तराम नोक्सरी ngasi amuk mayamgidamakta anauba phungawari masa ani khaktang khudol tamjananabugidamak miyamgidamakta uduna laksari ahanbagi phungawari masa asigi maming brahman amasung yongnau haiba wari masa si hana taminarasi thaina mamangaida nungai yaifaba brahman matai manau ama leirammi मखोइना सही तरा मंगा जुम्बान मिनरक्लवा फाउबदा अंगांग लेरमदे जुमजाव अदुदा मखोइ अनीता तरक तरक लैजै मखोइना मिरोल खंगलबा योंगनाव अमा लोइजरमी योंगनाव अदो अदुकी मतिक सिंगी मखोइना सथोक्लबसु माना ताइबंग मी अमगुमना युम संगी योंगनाव अदुबु मतै मनावना मसागुमना लूना तौजै मागी दमकता युम अदुदा तरु तनानबा का मसा अमा तोंगाना थंबिरमी अहाउबा अमतंग लैबदा मखोइ साद्रबसु जोंग अदुगी सरुक हाना तंबी मपुगी थौजालदगी नुपी अदो कुइरबगी मतुंगदा मसानिपा अमा फंगजरमी अंगांग अमा तांगना फंगलबदा मतै मनावना यामना हराउजै ममा मपा ओइबना हराउबदगी जोंगनाव अदुना सरुक चाम हेली हाइबा याई सोंग फंदुना जगोई सारमनी असुमना निपा मसादो नोंग नोंगमगी सावरक्तुना सत्पा हैरक्ले नुंगसीरबा मसा निपा अमा ममित्ता उरबदा जोंगनाव अदुबु खरदी लाइथोकपीरे नोंगमदी मतै मनावना करिगुंबा मथौ अमगी सत्तबा याददुना मसा निपाबु योंगनाव अदुदा सेक्सिनना येंगलमु सिनरमलगा सत्खी योंगनावना अंगांग अदुगा सुमांग अदुदा चेन चोंगदुना सानमिनरमी कदाइदगिनो खंगौदना लिल अमा लाक्तुना अंगांग अदुबु सिक्लंबदो योंगनावना उहौरे माना लिन अदुबु थांगना मतुप मतुप कक्तुना हातोक्ले अंगांग अदो लिनगी हुना मसा पुंबा कुपसिलक्तुना असीबगुम तादुना लैरमी जोंगनाव अदुना लिन सिक्पगी हिदाक खंगदुना यामना यांगना उमंग ताना सेनखिरमी तंजा अदुदा मतै मनाव अदो मयुमदा हलक्खी मखोइना लैमाइदा तादुना लैबा मसा निपाबु उबदा पाखतख्रे मसाबु हन्ना हन्ना कौरबसु ममित पांगथोरक्त्रे मसागी मतौ उबदा मतै मनावना तौफम खंगदुना तेंथाना ओइदुना कबलक्लम्मी पुमनमक असे योंगनाव अदुना थोकनबनी खंदुना निपा अदुना मबुकनिंगदा योंगनाव अदुबु हातके हाइना खनख्रे मिकुप अमगी मतुंगदा योंगनावना उरी वारी गुंबा मरी खरा पुदुना लाक्ले निपादो योंगनाव अदुबु उबदा साउनिंगमन खिदुना वहंग पाहुंगदना उतुप अमना थादुना योंगनाव अदुबु हतोकपीरमी मखोइ अनीना मसाबु कोंदुना थमोइ सोकना कप्पा मखै कपलुरगा निपा अदुना येंथोखिबदा सुमांग मतोंदा मतुप मतुप थोकना तारिबा लिल अदुबु उरमी लिल अदुना मसाबु सिक्लंबदगी योंगनावना थांगना कक्तुना हालंबनी हाइबसे मतै मनावना ज्ञान तारक्लम्मी योंगनाव अदुना पुरक्लंबा उरी वारी मानबा पांबी अदो सोइदना लिन सिक्पगी हिदाक ओइरमगनी खंदुना निपा अदुना यामना थुना पांबी अदो सुगाइदुना पात्र अमदा मही अदो लौरम्मी थिंथबा तौदना मतै मनाव संगदुना अंगांग अदुगी मखयात फाक्तोक्तुना मही अदो हैजिनख्रे हिदाक मही अदो अंगांग अदुगी पुकनुंगदा ताखिबगा हुगी मयाई पुंबा तपना तपना समलक्तुना अंगांग अदो ममित पांगथोरक्लम्मी सीरे खलंबा मसाना हिंगदुना हौगलक्लबदा मखोइ अनीना मसाबु कोलगा हन्न हन्न चुपलम्मी मतै मनावना मरा लैयद्रबा मखोइगी फनबता खंजबा योंगनाव अदुबु मरम खंगदना हातलुबगी निंगमदबा मैदीना मपुंसी चुप्पा मथमोइ साकना लेनखिरमी अनीसुबगी फुंगावारी मसा सिगी ममिंगना लमहुई अमसुंग गुंभीर थाइना ममांगैदा निंथौ मसा अमना मालेम थुंगना कोइनिंगदुना लैबाक कया वांगमा लाना सत्खिबना चावरबा इपाक अमगी मपान यौखिरमी
ꯏꯄꯥꯛ ꯑꯗꯣ ꯂꯥꯟꯊꯣꯛꯅꯅꯕ ꯍꯤ ꯍꯣꯟꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯣ ꯆꯤꯟꯇꯥ ꯇꯧꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯏꯄꯥꯛ ꯑꯗꯨꯗ ꯂꯩꯕ ꯒꯨꯝꯚꯤꯔ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯃꯄꯥꯟꯗ ꯇꯥꯎꯈꯠꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯅꯤꯄꯥꯃꯆꯥ, ꯀꯔꯤꯒꯤ ꯑꯗꯨꯛ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯀꯞꯂꯤꯕꯅꯣ?" ꯔꯥꯖꯀꯨꯃꯥꯔꯅ, "ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗ꯭ꯔꯥ? ꯏꯄꯥꯛ ꯑꯁꯦ ꯂꯥꯟꯊꯣꯛꯄꯤꯅꯅꯕ ꯍꯤ ꯍꯣꯟꯕ ꯑꯃꯠꯇ ꯀꯧꯕꯤꯒꯗ꯭ꯔꯥ ꯅꯍꯥꯛꯅ?" ꯒꯨꯝꯚꯤꯔꯅ, ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯥꯟꯊꯣꯛꯄꯤꯒꯅꯤ." ꯒꯨꯝꯚꯤꯔꯒꯤ ꯃꯋꯥ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯅ, "ꯏꯁꯤꯡ ꯏꯌꯥꯏ ꯌꯧꯔꯒ ꯅꯪꯅ ꯑꯩꯕꯨ ꯆꯥꯒꯦ ꯍꯥꯏꯔꯕꯗꯤ ꯀꯝꯗꯧꯕ?" ꯒꯨꯝꯚꯤꯔꯅ, "ꯑꯩ ꯀꯔꯤꯁꯨ ꯆꯥꯔꯣꯏ" ꯍꯥꯏꯅ ꯋꯥꯁꯛꯂꯕꯗ ꯔꯥꯖꯀꯨꯃꯥꯔꯅ ꯊꯥꯖꯗꯨꯅ ꯒꯨꯝꯚꯤꯔꯒꯤ ꯃꯅꯪꯒꯟꯗ ꯇꯣꯡꯈꯠꯈ꯭ꯔꯦ꯫ ꯒꯨꯝꯚꯤꯔꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯄꯨꯔꯒ ꯏꯄꯥꯛ ꯑꯗꯨꯒꯤ ꯏꯌꯥꯏ ꯌꯧꯔꯕꯗ ꯆꯥꯅꯤꯡꯂꯛꯇꯨꯅ, "ꯅꯤꯄꯥꯃꯆꯥ, ꯉꯁꯤꯗꯤ ꯑꯩ ꯅꯪꯕꯨ ꯆꯥꯕ ꯇꯥꯔꯦꯗꯣ." ꯋꯥ ꯑꯗꯣ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯀꯤꯕꯅ ꯂꯋꯥꯏꯒꯤ ꯁꯝ ꯌꯨꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯧꯁꯤꯡ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ, "ꯅꯪꯅ ꯆꯥꯔꯣꯏ ꯋꯥꯁꯛꯇꯨꯅ ꯑꯩꯕꯨ ꯄꯨꯔꯛꯄꯅꯤ, ꯑꯗꯨꯅ ꯑꯥꯗ ꯃꯄꯥꯟꯗ ꯁꯖꯤꯛ ꯆꯥꯔꯤꯕ ꯁꯟ ꯑꯁꯤꯗ ꯕꯤꯆꯥꯔ ꯇꯧꯍꯜꯂꯒ ꯃꯥꯅ ꯆꯥꯎ ꯍꯥꯏꯔꯕꯗꯤ ꯑꯩꯕꯨ ꯆꯥꯖꯧ." ꯒꯨꯝꯚꯤꯔꯅꯁꯨ ꯌꯥꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯁꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯥꯅ ꯄꯨꯔꯛꯂꯦ꯫ ꯁꯟꯕꯨ ꯀꯧꯔꯒ ꯒꯨꯝꯚꯤꯔꯅ ꯂꯥꯎꯔꯛꯏ, "ꯑꯣ ꯁꯟ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯅꯤꯄꯥ ꯑꯁꯦ ꯆꯥꯎꯔ ꯆꯥꯒꯅꯨꯔꯣ?" ꯁꯟꯅ ꯈꯨꯝꯂꯛꯏ, "ꯇꯥꯏꯕꯪ ꯃꯤꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯊꯥꯔꯨꯔꯅꯨ, ꯆꯥꯊꯣꯛꯎ, ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯝꯕꯣꯠ ꯈꯣꯏꯍꯟꯗꯨꯅ ꯌꯥꯝꯅ ꯋꯥꯍꯜꯂꯤ." ꯁꯟꯒꯤ ꯃꯋꯥ ꯇꯥꯔꯕꯗ ꯒꯨꯝꯚꯤꯔꯅ, "ꯇꯥꯔꯕꯔ ꯅꯤꯄꯥꯃꯆꯥ, ꯑꯩ ꯅꯪꯕꯨ ꯆꯥꯕ ꯇꯥꯔꯦ." ꯔꯥꯖꯀꯨꯃꯥꯔꯅ, "ꯉꯥꯏꯈꯣ ꯒꯨꯝꯚꯤꯔ, ꯑꯥꯗ ꯂꯥꯛꯂꯤꯕ ꯒꯙꯥ ꯑꯁꯤꯗ ꯑꯃꯨꯛ ꯍꯪꯈꯤꯁꯤ." ꯒꯨꯝꯚꯤꯔꯅꯁꯨ ꯌꯥꯗꯨꯅ ꯒꯙꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯗ ꯂꯥꯎꯅ ꯀꯧꯔꯛꯏ, "ꯑꯣ ꯒꯙꯥ, ꯑꯩꯅ ꯏꯄꯥꯛ ꯂꯥꯟꯊꯣꯛꯄꯤꯔꯛꯄ ꯅꯤꯄꯥꯃꯆꯥ ꯑꯁꯦ ꯆꯥꯎꯔ ꯆꯥꯒꯅꯨꯔꯥ?" ꯒꯨꯝꯚꯤꯔꯅ ꯂꯥꯎꯔꯛꯂꯤꯕꯗꯣ ꯇꯥꯔꯒ ꯒꯙꯥ ꯑꯗꯨꯅ ꯑꯃꯨꯛ, "ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯕꯁꯦ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯅꯤ. ꯑꯩꯕꯨ ꯃꯈꯣꯏꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯛꯇꯅ ꯏꯅꯪꯒꯜ ꯑꯁꯤꯗ ꯑꯔꯨꯝꯕ ꯄꯣꯠ ꯄꯨꯍꯟꯗꯨꯅ ꯑꯋꯥꯕ ꯄꯤ, ꯑꯗꯨꯅ ꯊꯥꯔꯨꯔꯅꯨ, ꯆꯥꯊꯣꯛꯎ." ꯒꯙꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯒꯨꯝꯚꯤꯔꯅ, "ꯅꯤꯄꯥꯃꯆꯥ, ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯆꯥꯕ ꯇꯥꯔꯦꯗꯣ." ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯣ ꯂꯝꯍꯨꯏ ꯑꯃꯅ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯒꯦ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯄꯥꯗ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯂꯝꯍꯨꯏ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯑꯁꯨꯝꯅ ꯒꯨꯝꯚꯤꯔꯗ ꯍꯥꯏꯔꯦ, "ꯍꯦ ꯒꯨꯝꯚꯤꯔ, ꯀꯔꯤꯒꯨꯝꯕ ꯆꯥꯡꯌꯦꯡ ꯑꯃ ꯃꯥꯏꯊꯤꯔꯕꯗꯤ 3ꯂꯛ ꯌꯦꯡꯉꯨ ꯍꯥꯏꯅꯕ ꯋꯥ ꯂꯩ꯫ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ 2ꯔꯛ ꯃꯥꯏꯊꯤꯔꯦ, ꯑꯗꯨꯅ 3ꯂꯛ ꯁꯨꯕꯁꯤꯗ ꯑꯥꯗ ꯂꯩꯔꯤꯕ ꯂꯝꯍꯨꯏ ꯑꯁꯤꯗ ꯑꯃꯨꯛꯇꯪꯒ ꯍꯪꯈꯤꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ꯫ ꯃꯥꯒꯤ ꯄꯥꯎꯈꯨꯝꯗ ꯆꯥꯎ ꯍꯥꯏꯔꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯆꯥꯊꯣꯛꯄꯤꯌꯨ." ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥꯗꯣ ꯒꯨꯝꯚꯤꯔ ꯑꯗꯨꯅꯁꯨ ꯆꯨꯝꯃꯤ ꯈꯟꯗꯨꯅ ꯍꯟꯗꯛꯀꯤꯁꯤꯅ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡꯅꯤ ꯍꯥꯏꯔꯒ ꯂꯝꯍꯨꯏꯗ ꯍꯪꯂꯛꯏ, "ꯑꯣ ꯂꯝꯍꯨꯏ, ꯆꯥꯡꯌꯦꯡꯗ 2ꯔꯛ ꯃꯥꯏꯊꯤꯔꯕ ꯅꯤꯄꯥꯃꯆꯥ ꯑꯁꯦ ꯆꯥꯎꯔ ꯆꯥꯒꯅꯨꯔꯥ?" ꯂꯝꯍꯨꯏꯅ ꯒꯨꯝꯚꯤꯔꯗ ꯍꯥꯏꯔꯛꯏ, "ꯑꯩ ꯅꯉꯣꯟꯗ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯒꯦ, ꯃꯗꯨ ꯐꯣꯡꯕ ꯉꯝꯂꯕꯗꯤ ꯅꯤꯄꯥꯃꯆꯥ ꯑꯗꯣ ꯊꯥꯔꯨꯔꯅꯨ, ꯆꯥꯊꯣꯛꯎ." ꯂꯝꯍꯨꯏꯒꯤ ꯋꯥꯗꯣ ꯒꯨꯝꯚꯤꯔꯅꯁꯨ ꯌꯥꯔꯦ꯫ ꯂꯝꯍꯨꯏꯅ ꯅꯤꯄꯥꯃꯆꯥ ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯈꯪꯆꯣꯡ ꯆꯣꯡꯗꯕ ꯑꯗꯨꯅ ꯎꯗꯕꯅꯤ, ꯎꯔꯝꯂꯕꯗꯤ ꯆꯣꯡꯂꯝꯒꯗꯕꯅꯤꯗ." ꯔꯥꯖꯀꯨꯃꯥꯔꯅ ꯂꯝꯍꯨꯏꯒꯤ ꯄꯥꯎꯈꯣꯡ ꯑꯗꯣ ꯚꯥꯞ ꯈꯪꯇꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯒꯨꯝꯚꯤꯔꯗꯤ ꯂꯝꯍꯨꯏꯒꯤ ꯋꯥ ꯑꯗꯨꯗ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯅ ꯒꯨꯝꯚꯤꯔꯒꯤ ꯃꯊꯛꯇ ꯂꯦꯞꯈꯠꯂꯒ ꯃꯄꯥꯡꯒꯜ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯑꯃꯨꯛꯇꯪ ꯈꯪꯆꯣꯡ ꯆꯣꯡꯈꯤꯕꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯏꯄꯥꯛ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯇꯥꯗꯨꯅ ꯀꯪꯐꯥꯜꯗ ꯀꯥꯈꯠꯈꯤꯔꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯥꯒꯠꯂꯝꯂꯒ ꯃꯊ꯭ꯋꯥꯏ ꯍꯤꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯒꯨꯝꯚꯤꯔꯅ ꯂꯝꯍꯨꯏꯕꯨ ꯈꯪꯒꯅꯤꯗꯣ ꯍꯥꯏꯅ ꯁꯤꯡꯅꯈꯤ꯫ ꯅꯣꯡꯃꯗꯤ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯉꯥꯡ ꯎꯅꯗꯨꯅ ꯂꯩꯔꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯆꯥꯅꯅꯕ ꯀꯔꯤꯃꯠꯇ ꯂꯩꯇꯕꯗꯒꯤ ꯏꯄꯥꯛ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯄꯨꯝꯕ ꯇꯥꯎꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯂꯝꯍꯨꯏꯅ ꯏꯁꯤꯡꯗ ꯀꯣꯌꯦꯡ ꯌꯦꯡꯂꯤꯕꯗꯣ ꯒꯨꯝꯚꯤꯔꯅ ꯎꯔꯦ꯫ "ꯉꯁꯤꯗꯤ ꯂꯝꯍꯨꯏ, ꯅꯪ
ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯔꯒꯦ ꯈꯜꯂꯗꯨꯅ ꯒꯨꯝꯚꯤꯔꯅ ꯑꯄꯨꯝꯕ ꯁꯥꯗꯨꯅ ꯏꯆꯦꯟꯗ ꯂꯨꯞꯂꯤ ꯂꯨꯞꯂꯤ ꯇꯥꯎꯊꯔꯛꯂꯝꯃꯤ꯫ ꯂꯝꯍꯨꯏꯅ ꯃꯌꯨꯝꯗ ꯆꯥꯅꯅꯕ ꯆꯤꯟꯖꯥꯛ ꯂꯩꯍꯧꯗꯕ ꯑꯗꯨꯒꯤꯗꯃꯛ ꯎꯪꯈꯤꯗꯨꯅ ꯇꯥꯎꯗꯨꯅ ꯆꯠꯂꯤꯕ ꯒꯨꯝꯚꯤꯔꯕꯨ ꯇꯧꯁꯤꯟꯅꯕꯅꯤ ꯍꯥꯏꯕ ꯈꯪꯍꯧꯗꯅ ꯑꯄꯨꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯂꯝꯍꯨꯏꯅ ꯀꯪꯐꯥꯜꯗ ꯑꯄꯨꯝꯕꯁꯦ ꯆꯤꯡꯈꯠꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯨꯔꯒꯦ ꯈꯟꯗꯨꯅ ꯏꯁꯤꯡ ꯏꯆꯦꯟ ꯉꯥꯛꯅꯅꯕ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯒ ꯀꯨꯝꯊꯈ꯭ꯔꯦ꯫ ꯂꯝꯍꯨꯏꯅ ꯒꯨꯝꯚꯤꯔꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯗ ꯑꯄꯨꯝꯕ ꯁꯥꯔꯝꯕ ꯒꯨꯝꯚꯤꯔꯅ ꯂꯝꯍꯨꯏꯒꯤ ꯃꯈꯣꯡ ꯑꯗꯣ ꯇꯥꯞ ꯄꯥꯏꯈ꯭ꯔꯦ꯫ ꯂꯝꯍꯨꯏꯅ ꯒꯨꯝꯚꯤꯔꯅꯤ ꯍꯥꯏꯕ ꯈꯪꯗꯨꯅ ꯅꯥꯟꯊꯣꯛꯅꯅꯕ ꯎꯄꯥꯏ ꯊꯤꯔꯛꯏ꯫ ꯈꯪꯍꯧꯗꯅ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯈꯣꯡꯗꯗꯤ ꯄꯥꯏꯗ꯭ꯔꯗꯨꯅ ꯑꯩꯒꯤ ꯆꯩꯁꯨꯗ ꯄꯥꯏꯔꯤꯁꯤꯕꯨ ꯄꯪꯈ꯭ꯔꯦꯗ ꯒꯨꯝꯚꯤꯔ ꯅꯪꯕꯣ꯫ ꯒꯨꯝꯚꯤꯔꯅ ꯆꯩꯁꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯏꯀꯥꯏꯗꯨꯅ ꯈꯪꯊꯥ ꯊꯥꯗꯣꯛꯄꯗ ꯂꯧꯁꯤꯡ ꯂꯩꯔꯕ ꯂꯝꯍꯨꯏ ꯑꯗꯨꯅ ꯀꯪꯐꯥꯜꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯈꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛꯅ ꯂꯥꯎꯔꯛꯏ, ꯍꯥꯏ ꯒꯨꯝꯚꯤꯔ ꯑꯄꯪꯕ, ꯆꯥꯛꯌꯥꯝ ꯆꯥꯕ, ꯊꯤꯌꯥꯝ ꯐꯥꯏꯕ, ꯅꯪꯅꯁꯨ ꯂꯧꯁꯤꯡ ꯂꯩꯔꯕ ꯁꯤꯡꯂꯕ ꯂꯝꯍꯨꯏ ꯑꯩꯕꯨ ꯁꯤꯡꯅꯖꯕ ꯁꯥꯔꯤꯕꯣꯏꯔꯦ꯫ ꯂꯩꯍꯧꯔꯣ ꯅꯇꯤꯟ ꯌꯣꯠꯇꯨꯅ, ꯃꯄꯣꯛ ꯑꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯉꯝꯒꯅꯤ ꯍꯥꯏꯕꯗꯣ ꯈꯜꯂꯨꯅꯨ꯫ ꯋꯥ ꯑꯁꯦ ꯍꯥꯏꯔꯝꯂꯒ ꯏꯁꯩ ꯉꯪꯂꯗꯨꯅ ꯖꯪꯒꯜ ꯇꯝꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯝꯍꯨꯏꯅ ꯖꯪꯒꯜ ꯑꯗꯨꯗ ꯁꯥ ꯃꯆꯥ ꯑꯃꯇꯪ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯀꯣꯏꯔꯛꯄꯗ ꯃꯥꯅ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯈꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒ ꯑꯃꯨꯛ ꯊꯦꯡꯅꯔꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯂꯝꯍꯨꯏꯕꯨ ꯎꯕꯗ, ꯃꯔꯨꯞ ꯂꯝꯍꯨꯏ, ꯀꯅꯥ ꯊꯤꯔꯤꯕꯅꯣ? ꯂꯝꯍꯨꯏꯅ, ꯃꯔꯨꯞ, ꯑꯩ ꯑꯋꯥꯕ ꯇꯥꯔꯦ, ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯣ ꯑꯉꯥꯡ ꯎꯅꯗꯨꯅ ꯂꯩꯔꯤ, ꯃꯥꯒꯤ ꯆꯥꯅꯅꯕ ꯁꯥ ꯃꯆꯥ ꯑꯃ ꯊꯤꯕꯗ ꯖꯪꯒꯜ ꯑꯁꯦ ꯊꯨꯡꯅ ꯀꯣꯏꯔꯕꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯗ꯭ꯔꯦꯅꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯖꯪꯒꯜ ꯑꯗꯨꯗꯒꯤ ꯁꯤꯀꯥꯔ ꯇꯧꯗꯨꯅ ꯁꯖꯤ ꯃꯆꯥ ꯑꯃ ꯍꯥꯠꯇꯨꯅ ꯂꯝꯍꯨꯏꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯂꯝꯍꯨꯏꯅ ꯔꯥꯖꯀꯨꯃꯥꯔꯗ ꯊꯥꯒꯠ ꯋꯥꯍꯩꯒ ꯂꯣꯏꯅꯅ, ꯃꯔꯨꯞꯀꯤ ꯃꯇꯝ ꯇꯥꯔꯛꯄꯗ ꯄꯤꯛꯂꯕ ꯁꯥ ꯑꯩꯒꯤ ꯏꯊꯧ ꯇꯥꯔꯛꯂꯕꯗꯤ ꯍꯥꯏꯕꯤꯔꯛꯎꯀꯣ ꯍꯥꯏꯔꯝꯂꯒ ꯍꯔꯥꯎꯅ ꯁꯖꯤ ꯑꯁꯤꯕꯗꯣ ꯆꯤꯡꯂꯗꯨꯅ ꯃꯀꯣꯟ ꯇꯝꯅ ꯍꯟꯈꯤꯔꯝꯃꯤ꯫